Lakhipur online puthok saba November ki tangkun mathoi sagol se numit ki Khomjinba Pao tabirasi ahanbada maroi Pao Lakhipur ki mayolda yam kraba miyamna jiribam ki mihat aduda thamoisong na pendaba phongdokre jiribam da angang ahum yauna miyoi taruk hat ki pagi thokdok ta chenaba sing phanaba operation chathaba hore Karingban zila ki apunba khunja sing nasu jiribam ki thodok aduda pendaba phongdokre Children Performing Arts Center Silchar ki common thorom pangthokre South Hailakandi ex Servicemen Association na taram nokpagi thorom pangthokre amasung Tripura ki meitei khungang anida ngarang Guru Kirtan pangthokre Hauzik mapungoi Pao tabirase Coordination Committee on Crisis of Mitei Manipuri na sinduna handakta jiribamda nupi angang yauna Mara lejadraba micham taruk tamthina hat ki bagi thodok adubu yaningdaba phongdokladuna kasar Lakhipur mayolda leiriba Bir Tikendrajit statue mamangda lamdam asigi tongan ba mafam singdagi lakiba miyoi lising ama makhairomna saruk yaduna yaningdabagi kholau kaya laukre Laibak masengi lan phawbada nupi amade angang singbu sokhandana bahonei adubu masidi miyoi bagi minungsi yaudaba yamna tamthiba mihatni Manipur amadi India lengakna mihat asida chenaba miyoi sing ahak pacherak pigadabani we want justice haibana chingba kholau kaya laubaka loinana tinkiba miyamna miyobagi minungsi yaudaba yamna tamthiraba mihat aduda laikhidraba singi thawaina lairamlenda ingna chikna lairunaba maira katuna thaunijabaga loinana minute ama tumina leiduna candle vigil aduma pungphana pangthokhe maira katpa aduda coordination committee asigi chairman Kangabam Santi Kumar na sumna hai ekoi ngasi coordination committee on justice of Mitei oblique Manipuri na ako na silib se ako gi chamba nupi angang taruk khak sahi phadriba nipam angang amsu jawri aduga militant singna yamna thina manga khara kathat khara gengrep tau asaban happy ra pase ako yam nungai jade ako masigi dingasi mayam na control tawri base ako na condolence piri base mayam gini ako justice pami ako asigumba thabak Tho ningde asa Manipur government amasung India government ako na appeal tawjari request tawjari asigubon thabak se thon binu Manipur de ethnic crisis je ko solution biu nupi angang asumaina thina hatpa tamthina hatpa mioi bagi lamtat jawdana hatpa asugumba terrorist singa participant biu as per law moi participant biu participant pidibak koina hoigi bidat bodi medic silja medical service akoi loksok torain luxury ngasi Manipur da thoi ba thodok amadi jiribam dagi nubi masa ani angang masa chahi tha nipan gi angang amasung tha chahi nipan gi angang chahi ani makhai gi angang bu mihat patna hatpi ba amadi nupi ima obi amaga koi gi inau obi ani khaka mihat patna hat ki basi akodi yamna nungai taba thamodi yamna nungai taba khara phawre aduna akoi condolence ma tawagi lakchabani pham chiga bayam puna maitai samaj puna ma pullaga akoi condolence ma tawba lakchabani akoi gi damakta atma sibo amutang lare bakta tinjasan aiduna adubu thoi ba thodok chi matungina akoi di justice pami akoi Manipur sarkar amadi akoi gi India sarkar dagi akoi na panjabadi akoi mihat pasingbu akoi saja biba pami dandi biba pami asini India Jiribamda angang ahum yauna miyoi taruk hat khibagi thodok ta chenaba miyoi sing phananaba operation chathaba hore haina Manipur gi CM Nongthoma Birena phongdokre ngarang mahaki social media X ta thadorokpa post amada wafam asigi matangda phongdokladuna leikidraba sing adugi achuma while athuba matamda piragani haibagi thajaba leire haiki kulai matik sana paiba terrorist sing aduna chathakiba thong adu miyoi bagi mayokta chathakiba tamthiba thong ni haina mahakna makhatana phongdokhe
Today, I stand here with profound sadness and anger to condemn the horrific killing of 3 innocent children and 3 innocent women by the Kuki terrorists after being taken hostage at Jiribam. Such barbaric acts have no place in any civilized society. Let me assure you that the hunt for these terrorists is currently underway and they will be brought to justice very soon. We will not rest until they are held accountable for their inhuman actions. Amsu Karingbans District Committee ki Thausil Makhada November ki tang 18 lebak pokpa numita Karingban Zila ki manungchan khunda minariba meitai reicha singna saruk jatuna miyam gi oiba peace rally ama pathar kandida pangthokre Jiribam da handak ta thokiba mara lejetraba nupi angang mioi tarukpo kuki khulai paiba singna tamthina hatoklaga Barak turel da thadarakpa adugi matangda thamoi songna pendaba nuwaitaba phongdokre Karingban Zila gi manungchan leiba Kalasara Hatai Isabil Moirangkhul Laisramkhul Rajbari Hingla amadi Nilam Bazar na chingbagi apunba miyamna khongsat aduda saruk yakhe rally asibu silangkiba Amso Central Committee ki Vice President Laisrambir Karingbans District Committee ki President Laitonjam Joymani Amso ki General Secretary Robin Mangang Karingbans District ki Mairalup loinana Executive Member kaya yauna pendabagi kholaw kaya lauduna candle vigil thauramadu pangthokhe Children Performing Arts Center Silchar gi chahi gi oiba kumon thorom Rongpur Sodorghat Silchar da leiba Kaisam Luhong Sanglenda ngarang pangthokre sagnai raba eiba amadi Manipuri Theatre Center Assam ki President Dr. Kunjalal Yendrabam Thausin Lup ki President Laimem Rajmani Sharma Senior Citizen M Krishnamani amadi Sanglen gi mapu Kaisam Babuna punna maira chukat minaduna thorom adu pangthokhe thorom gi manungchanna Kanglup ki irangda thawai katkraba thobasingi damak Thauramda saruk yakhiba miyamna minute amat tumina laiduna awawa phongdokhe Single the Bako of the Tanaba, Holy Ministry, Habo, Tamsaki, Hoji, the Bakishamani, the Vedas, P, Zapujalali, Matanda, Adwa, Bazaar, the Sam Babu, in Bazaar, Adwalu, Asin Khomjinba President. Laimem Rajmani Sarvana Maya Sutatika, Asin Sing Lane, the Torasi, Hoji, the Gano, Maya Kumam. Nupi Kunai Chakwadlup Saramkhul Lasinduna Milala Samgi Lamjing Makhada Mitei Mek Tambi Takpi Bagi Thorom Ngarang Hogdokre Thorom Atuda Milala Samgi President Saram Herajana Haikibada Aikoi Isa na Isa gi Mayek Hainana Bahonaba si Isa Isa gi Thaudangni Aduna Aikoi gi Lon Namasung Mayek Ngasidi Asamda Maratana Laisat Tamlagani Khali Haike Thorom Atuda Lupki President Rani Devi NG Bidurani amadi Saram Manihana Chingba Miyoi Sing Sarujaki Aduga NG Premilana Takpi Tambi Bagi Thaudang Lobiki Sahitya Seva Samiti Kakching Manipurna Chahi Khudingi Manipur gi mapanda leiba aiba singda piba mana Khetri Ongbi Nalini Devi Ningsing Sahitya mana Chaliba Kumja Lisingani ga kunmari gi oina Kasar gi Polapul da leibi Saknai Rabi aibi Thoksom Anjana da piragani mana asida citation ama sel oina lupa lising tara yauri panbayai hairiba Khetri Ongbi Nalini Devi Ningsing Sahitya mana asi aibi asigi sering gi lairik hinglamge nasunglangi hairiba sida pigadabani Mahakna mana asi phanglagani haina samiti asina laukthorokpada lamdam asigi sahitya bu pamjaba miyamna haraute amba phongdoragli Jaribon Kala Academy Madari Parda South Hailakandi Ex Servicemen Association Hailakandi Asamna Taram Nokpagi Thoromama Association ki President Konsam Noni Babu Nami Phama Poiduna Ngarang Pangthokre Meitei Khunai bu Chakhotna Nabagi Damak Masagi Sel Puthok Jaduna Mathol Anigi Sanglen Amasaduna Kathok Piriba Indian Army gi Colonel Oibiramba Sanasam Binod Biharina
चीफ गेस्ट ओइबिखि अदुगा महाकी लोइनबी कर्नल ओइरंबी सुंदरी अमदी सलाम लखिचाना प्रेसिडियम मेंबर ओइना सरुक जाखि थौरमदा कोइजम सोपोन नोंथोंबम बिश्वजित चोंगथाम बाबुतोन अमदी थोंगाताबम बिमोला शर्मना चिंगबा मियोइसिंगना रिटायर्ड कर्नल विनोद बिहारी की मफमदा ngam leitana thagachaba phongdokhi thauramda sanabagi lamda Dr. Laisram Rajkumar thangjam ongbi bidumukhi haurambam sanjita loinana nat sankirtan gi pungda thingom Brojen Kumar busu taramnokhi sanjenbam kisorna thagatwarol pikhi aduga thauramadu thangjam manilalna sinlangki haina konsam Robindra na khanghalakle लेडीज गर्ल्स को देखती खास करके मैं तो गर्ल्स लेडीज के लिए सबसे पहले इवन हमारे एक्स सर्विसमैन जो है उनको भी मैं यही कहती हूँ कि लड़कियों को अभी भी ऊपर करती हूँ। लड़की एक आदमी एक्स सर्विसमैन एक पढ़ा है आप बनेंगे लेकिन लड़की एक पढ़ेगी सारे खानदान को पढ़ाएगी। जस्टिस डी कृष्ण कुमार बो मणिपुर हाई कोर्ट की चीफ जस्टिस ओइन हापख्रे मसागी चाही हुम्पुनितोय सुरबा ngasi thabakta potharagdaba मणिपुर की चीफ जस्टिस सिद्धार्थ मृदुल की मतुंगदा मद्रास हाई कोर्ट की जज ओइरिबा डी कृष्ण कुमार बो मणिपुर हाई कोर्ट की चीफ जस्टिस ओइन हापखिबने इलोन मस्क की कंपनी स्पेस एक्स का खुसमनदुना इसरो ना भारत की GSAT-N2 कम्युनिकेशन सैटेलाइट माई पाकना थागतख्रे ngarang भारत की मतमदा नोंगयाई मतुंगदा फ्लोरिडा की केप कनावरल स्पेस फोर्स स्टेशन दगी थागतखिबा सैटेलाइट असिना लैबाक असगी इंटरनेट की लमदा हेना कानबा पुरकलगनि हाइरि हंदकता फोंखिबा जर्नल साइंस की चेफोंगदा थिजिलोय सिंगना फंखिबा रिपोर्ट अमगी मतुंगिना अंगांग सिंगदा पोकपदगिना मसागी चाही अनि फावबदा चिनी की चांग वाटना पिजबना महाकी तुंगी पुंसिदा अनाबा कयादगी कंजबा गंगबनी हाइना फोंदोखरे नाकलमरोमदा US सेंटर फॉर डिजीज कंट्रोल एंड प्रिवेंशन ना हौजिकी मतमदा मालेमगी चाही मंगागी मखादा लेबा अंगांग सिंगना हैरा अमदी मना मसिंगी चांग यामना हंथना चाबा अदुगा अथुमरा की पोचै सिंगना चांग हेना चाबगी नुंगनांगबा फोंदोखरे कसारगी लमार ग्राम खुनो श्री हरि मंदिर संगाखरे मंदिर असी लैकिद्रबा समुरालाटपम बापुहन शर्मना इंकुमजा लिसिंग अनिगा कुनगी जनवरी दा सागत पिरंबने महांगना लैकिद्रबा मतुंगदा महाकी लोइनबी अमदी मचा मसु सिंगना ngarang लाइगी थौरम कया पांगथोक्तुना मंदिर असी संगाबगी थौरम पांगथोखिबनि हाइना नीलमोहन शर्मना फोंदोरखि असी असिदा लैरिबा फोटो असे अखोगी यामबा लमरांग खुनो मांडोकी सामुराई लाटपम बापुन देव शर्मा माना असी संकारिबा मंदिर असी 2020 की जनवरी दा माना हौगत पिरंबनी मा आशा जाम चाउदना तादोदना जाम चाउना मा मंदिर असी लोसन जगैदना लोरमदाई मतमदा विधिगी नोंदमदगी मा लाइरमलेंदा इनखरे अदुना मसी कौबा नुमित असिदा लेहौरी बैतै मा मचु मनाव असि सिंसिना मचा मचु सिंसिना अमत्ता उकेल ओइरगा मसी 2024 की नवंबर की तांग कुन जुमजगी सेन मंगानी कोनबा नुमित असिदा मयाम कुन मयाम कोऑपरेट ओइदना मंदिर असि संकाजबनी चाही खुदिंगी पांगथोक्तुना लाकपगुम हंदकसु सिपाही जोला डिस्ट्रिक्ट की मनुंग चनबदा मैतै खुंगंग अनि दोजोनगर विद्यादिघी अमसुंग गोलाघाटी मनिंग लैकायदा ngarang नवंबर की तांग कुन गुरु कीर्तन पांगथोखरे दोजोनगरदा इसैदा लाइफ्राकपम कृष्णमणि खोनपांगबा फांजोबम रूपम दुहारदा एन नंतु अमसुंग पुंगदा अहिबम कृष्ण गोपाल शर्मना तगन तौखि अमरोमदा गोलाघाटी मनिंग लैकायदा इसैदा थियाम अरुण दुहारदा एल डोलेंड्रो अदुगा पुंगदा एलांगबम प्रेमानंदा एम खोमैतोन पुंगदा तुंग इनबा मंगलेम जाव अमसुंग निकेशन न थगन तौखि हाइना अगरतलादगी फंगबा पावसिना हाइरे
Nungairaba Pao, Nungairaba Pao. Kasar Pulertolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matingna adomgi khwang naba, khud haigat pa yadaba, khu tangda naba, saru amadi singli naurida nungaitaba, paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin biragu. Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nomaizing natabada numit kudingi ayuki pung mapandagi, numitangi pung teret phoba layengzari. Mobile number 8638 078821. Hairiba number asida layeng balakpagi mangoinana appointment book to binaba khanganjari. Energy Healing Center, Naturopathy and Magnetotherapy Hospital, Mapamasida steam bath, hot water immersion bath, chiropractic bone setting, yoga, infrared, clinical magnetology, chakramat, spinal neuromassage acupuncture, acupressure, sirodhara massage na chingba, chawkhatlaba mahusagi layeng pathap singasina, diabetes, kidney amadi, liver ge anaba, paralysis, sciatica, spondylitis, khwang naba, khu naba, nerve ge anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina, loinana hakchang sikpa saba amadi joint pain layeng jari. Masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai. Lengsin biragu Energy Healing Center, Rongpur Park 2 aduga City Chamber na first floor, Smile Market, Central Road, Silchar 1 dani. Advance booking gi damak mobile number 9395 732 456 number asida call tawbirak namaning singjari. বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না, হাতত ব্যথা আসলো, এখন তোরা বাঁকা গেছে, পাউটাও পাততে পারে, আগে পাউটা ভাড়া থাকতো, পাউটা ভালো করে ফালায়, হাতটাও একদম বুট করে রাখতো, এটা এখন এমনি এটা করতে পারে। হ্যাঁ, আমার নাম প্রদীপ কুমার সিনহা, আমি বজরু থেকে আইসি স্যারের কাছে ট্রিটমেন্ট করার জন্য। আমার ব্যাক পেন ছিল, আমি অনেক জায়গায় দেখাইছি, দেখায় ট্রিটমেন্ট করাইছি, মেডিসিন দেখাইছি, কোনো সাকসেস হয়েছি না। স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি জায়গায় যাই আমার বাড়ি। Aroibada maruiba pau amukhanna Lakhipur gi mayolda yamkraba miyamna jiribam gi mihat aduda thamoisongna pendaba phongdokre. Jiribam da angang ahum yauna miyoi taruk hat ki pagi thokdokta chenaba sing phanaba operation chathaba hore. Karingban zila gi apunba khunja singna su jiribam gi thodok aduda pendaba phongdokre. Children Performing Arts Center Silchar gi common thorom pangthokre. South Hailakandi Ex Servicemen Association na taramnok pagi thorom pangthokre amasung Tripura gi meitei khungang anida ngarang Guru Kirtan pangthokre. Lakhipuronline YouTube channel gi pau sandok jaba ngasigi oinadi matang asidaloi jare.